Wangjing-Lamding Keithel dukan famlibasingna makhal amatagi selgi mateng pangba ngamkhiroi haina WLKSDA na phongdorakli. Wangjing-Lamding Keithel Shopkeepers Development Association WLKSDA gi maikaidagi kanagumba amatada haibadi loop party mahairoi singi loop civil organization amatada donation natraga selgi mateng pangba amadi piba matam kharagi oina ngamjararoi haina warep nakre ngasi Wangjing-Lamding Keithel Shopkeepers Development Association na selaga Wangjing-Lamding Keithel gi ariba amasung anauba Keithel singda dukan famliba singgi oiba wakat mi famama Keithel asida famlaba matungda warep asi mot amata oina laukhibani ngasigi mi famadugi matangda WLKSDA gi Vice President Yendrambam Asakumar na paumi singda hai hauzik lairiba Manipur gi irang asina maram oiraga nongmagi dukan famlaga Chara tanjari basing asida asuki matik awaba chaitheng pire. Wangjing amasung Lamding Keithel gi dukan famjari basing asi hauzik asuki matik pot sitabagi awaba sumayok nari. Bank tagi loan lauraga famjari ba asi fauba. Sendoi hunba ngamdabagi fibam yaure. Fibam asida dukan gi vara fauba thiba ngambagi wangmada lairabani. Asigumba awaba mayam asi dukan famli basing na ngasi fauba mayok na duna lakli. Awaba kaya mayok na duna Wangjing-Lamding ariba masung anauba Keithel singda dukan famjariba singda tongan-tongan ba mahairoi gi loop sing CSO sing amadi party gi ichilinaw mayam na sale gi donation lakpa asina maramoiraga Keithel da dukan famjariba singda hen na awaba mayok na halle dukan famjariba sing asi bank tagi loan lauraga famjabani dukan dagi fangjarakpa pikpa senfam khara na imung pujaribani macha masu sing mahai tamhannaba hotnajaribani Mamangda lanyam na kalingaida WLKSDA gi maikaidagi mayamgi pangba yaba mateng pangduna lakchakhibani adubu hauzika sidi aikhoi su yamna ware maramaduna kanagumba loop amatana aikhoida selgi donation matam khara lakpiganu amadi aikhoida kihan khangan basu tawbiganu dukan famjariba singna hauzik thengnariba awaba khudong chadaba mayam asina maram oiraka kanagumba amatada selgi donation matam khara hapa amadi piba ngamjaroi haiduna WLKSDA na warep asi lauzabani high key. Kasi April tang ini 2026 ngasi isda ako'y silang orkes sama Wangjing-Lamding Shopkeepers Development Association na pangtukjariba si ako'y hujud langiba lani seke ngasi na maram oiraga dukan famjariba adi pofam famjariba ako'y awaba mayam ama kasi mayong na ba si student union na any organization any sangstan any party any loop amana ako'y da Pasagi mating bibiyo kino to biyo habi matamda akoida yamna arumba pressure mayam ama pirakpa asisi kita magtang asisi dukal thonglo laga akoina tawjabani ora pressure kaya lagadi akoi makhatana akoi thongse thongthom ngamtara dukan hangjan dukan thongtingba aduga loinana akoigi nomagi suja nomjaraga pochei yonjariba jajari mayamsinga poi yonba ngamaktabagi awabaga mayong nangbiya maram asi leibna akoina amukana akoi mayamna thanaraba matungda apil tawjari madudi lani sejeng thangbuya awaba mayong nariba akoina lani matamda aikoina angamba mating pangjaba adu natana hauji makidi sen thumgi oiba pressure kaya singse organization amatana Wangjing-Lamding gi leiba hoi Shopkeeper Development Association da amasung isi tender gi leiba mai sinda pressure gi rakanu ai bo apam sikaluna na adu putamana ga sigi amatona suba sigi ko desi se ba